Hello ichino ma'am pudong putram nokjeri ma'am yam nungaiba paw ma hꯧꯖꯤꯛ puraga laksari adudi ma'am aina ngasai ayukta aina wafam khara ma'am da share tawjekhibido adudi makha oina akhoi yamna laibak phaba haigadra pawse sathina nungaiba sathina yaifaba pawne adudi akhoi maru oina akhoi gi phauji gi family da leiba kangbu adugisu yamna sathina nungaiba pawne aduga adusu natana akhoi lebak puna makki oina maramdi akhoi India Pakistan gi war yam kanna soknariba yamna mayamna thawai wanariba se laibak phabadagi lebak ani se table talk tawraga haidi yamna achaw asangjing puna phamina duna yam kupna yam munna wari sanarba matungda Laibak ani sigi lanse lepkhre haji numidang warangi pung 5 tabada ceasefire tawbada yanaraga lepkhre makha taba pawdi meyamna su mathang social media gi khuthangdagi meyam thengnaragani ado aina taba matamda aisu meyamda haijening mankhidana haijarakpani adona akhoi blackout tawba amama tawba adugi damakta meyam yamna thoidongna warurano hadi haji ki oina yamna meyam thawai wanarambado adudo hadi lanse meyam loikhre akhoi animaki laibak phabani leba animaki lansi tawba matungda yam thina khoina backward oigadaba jam thina khoise under developed leigadabado adudagi kallabani adugi mahadi jamkre harawbagi ngamkhai leitre maru oina khoigi military family singi oinadi ishorna chanbibani haina dubaina oiba yaba wafamni aduga civilian singi oina su punamakki oina yaifare aduna maya punama asigi nungaiba pawse spread tawbiyo Jai Hind